State asida Prime Minister lakadaba noma khakta ngairakanda Churachandpurda akeamogi sengwa sagalibasing thugaikre leibasigi Prime Minister Narendra Modi na lamdamsida thenglabasu thengna September 13 da lakadoribasida Churachandpurda lupa crore lising tareka chahumgi chawkhat thorangi project kaya urep uyung tamgadoriba aduga Imphal-gi oina lupa crore lising amaga chani gi chawkhat thorangi project sangagadori Prime Minister ki khongchat asida lamthungpham oigadariba Churachandpur district ki oina public advisory thokre Imphal gisu traffic advisory ngasi thadorakre Prime Minister state asida lakadoriba sigi mangoina Fungyar BJP mandal amasung morcha gi karataka gi paktakna na primary membership tagi resign Thomdatnakhre pau sina makata na hai PM Modi na sangaram gadaba project singi manungda hanadagi loisin bangamdana laklaba Delhi amasung Kolkata da sengbat sagatpa amasung Manipur Bhavan Smart City Mission gi makada project ani anauba police headquarters Manipuri da laiba ITSS Jet building ama Manipuri da laiba civil secretariat tongan ba mafam mari da sengbat sagatpa loiraba ima market mari SASCI gi makada project ani National Highway 37 Imphal Jirbam lambi paring da laiba Irang River mathak da sagatpa loiraba lane mari gi thong kamjong amadi Kangching district administration gi nauna sengat sagaliba sing Churachandpur district ki tokpada laiba Eklavia Model Residential School Bishnupur amadi Churachandpur district laiba CIC ani gi nauna sengat sagaliba institutional building amadi staff quarter amadi Jenims sagaliba paramedical elite science ki hostel singni makhata na anoba project ki damak Prime Minister Narendra Modi na Manipur Urban Road Drainage and Asset Management Improvement Project Manipur Infotech Development Project Manipur gi tungan ba mafam mapanda sagat kadaba working women hostel Manipur gi ching amadi khulgi mafam singda super speciality amadi Ayush speciality healthcare donor ministry gi makhada NESID SM amadi NECD gi makhada paikhat kadaba project sing Ministry of Road Transport and Highway Funding gi makhada National Highway Project mangagi urefu yung tamgadari state asida Prime Minister Narendra Modi lakadariba asida Churachandpur district ki peace ground pangthukadariba tharum gi damak district asigi district information officer na ngasi public advisory thokre Imphal gi oina traffic control police wing Manipur gi superintendent of police na thatrokpa traffic advisory gi matung ina Kangla gi makha thangba gate BBIP sing thok changseng micham sing gi oina nongchup thangba gate khongna chatpa miyam ama VIP ga loinana beka pass yawba sing awang thangba gate changthok changsin yagani Kangla da tha sigi taraga humdoi da pangthukadariba thoram aseda micham sing chathok chaksin tawbada athingba leite adumapu BBIP chathok chasin tawringai dadi athingba leigani Kangla gi awang thangba gate vehicle pass yawba gari khakta makchangba yagani thawbalomdagi function asibu yawba lakpa gari singjamai thonglomda thaidokani hairangoi thonglomda amasung singjamai ching nga makharomdagi lakpa miyamgi gari singna singjamai ching nga romda amadi pisum thongromda thaidokani tidim mayai lambi romdagi lakpa gari singna kaisampa junction romdagi wahemngam laikai romda thaigani BBIP gi chathok chasin tawringai Kangladagi airport fawbagi lambi sida minitara mangjongna chathok chasin tawriba singa thingbu laigani masida ambulance amasung fire service khaktama komthokani loinena Kanglagi kha thangba amasung awang thangba gate asi emergency exit oigani aduga nongchup thangba gate asina BBIP gi khaktama oigani Kanglagi thoram sida miyam saruk yabagi gari gi dropping point oigadaba sing adudi mayai lambi fawraga chinga makha thawbal maikai fawraga singjamai thong amasung mangkhai romdagi lakpa gari gi passenger sing minuthongda drop tawgani lamlong lomdagi lakpa sing purongpat fawraga anan taraga palace gate fawduna hatta kangjebungda park thongna balamlong maikai romdagi lakpa sangmai thangmaiban maikai romdagi lakpa gari singna hotel Imphal da duga NCC ground natraga Khumalampak sport complex da parking gi damak oigani uripok sagol mantidim mayai lambi maikai romdagi lakpa singna wengam laikai natraga uripok thongkha da passenger sing drop tawduna parking gi damak NCC ground natraga ISBT da oigani amarom da Prime Minister lakadoriba sigi mangoina na akanba mongda sem saringai chirak sida BJP Fungyar mandal amasung morcha sing paktakna party ki primary membership tagi resign tawkhre Fungyar BJP mandal amasung party sida affiliate tawriba morcha gi kangbu sing resign tawbagi cherol adu party sigi mari leinaba sing da pisinkhre resign tawkhiba dudi BJP Manipur Pradesh ki special invitee ngachonmi ramsang Fungyar BJP mandal gi president Yungam Yaona Karyakata taraga humdoina khuyekpiduna resignation tawbagi cherol adu pisinkhibani Amarom PM lakadaba nongmatang ngairingai chirakta Churachandpur district police station dagi kilometer 5 rom tamak chatlaga leiba
Pinsol Mulkulda Aki Amogi Sango Sagaliba Mafam Sing Sinumidang Mafam Madugi Mueke and Amata Toan Kibagi video social media the viral Oinarakle. Viral Urakiba video Oda Yekai to Guy Kiba Musing Amadi Poliski Matakta Town Nabatok Mamita Ubagaloina. Police Amadi Yekai to Guy Riba Musing Adugi Erangda Utup Watup Langsin Nabasu Uri. Sanpurda Gurung Chat Kadaribra Modi Lakpaki Sam Sabasing today Tuna Hatkhre Security Kaptuna Hatkhre Ccpur District School College Sing Numini Sudi Thadokre. Prime Minister Narendra Modi na thasigi taraga humdoidagi taraga mari fawa Mizoram amasung Assamda chatkani haibigi manung chana thasigi taraga humdoida pung kharagi khongchat oirabasu Manipurda laktuna kangla amasung Churachandpurgi tuibongda leiba peace ground da pangthokadaba mifamda wanganglamgani amadi kangladana lupa crore lising amaga chani romgi anawa project sing sangaramgani aduga Churachandpurdana lupa crore lising tareka chahum henbagi project sing paikhanaba uref tamlamgani haiduna Manipur lenga ki maikai digi akan mamongda sengot sagalaklingai gi cherak tanga sinumidang Churachandpur district ki tongan mafam ahumda Prime Minister Khongchat ki damak lambi gi nakalda yungduna khaba ugi sambal yauna atai leitengi potlam sing thugayan khaiduna mai Hatkhre thawung asi chatharakiba khoisau narba miyamga security force ki marakta utup watup paiduna kanthatnakibadana tana yamna chauna khuthoknakre thodok sing asi thorakpadagi district police na central force singa loinana irang adu laksinaba angamba pambai puthokuna honakre haidi thodok sing asigi matangda Churachandpurdagi fangba pauna haibada ngasi numidang pung 7:30 tarakpada khanghaudana khoisau naraba yamlaba miyamna Churachandpurgi new lamka da leiriba Pearson mun yauna D Falen amasung Kung Molan Chingba Mafam Ahumda Prime Minister gi Khongchat ki damak lambi gi nak yeta yungduna khaba sambal gi uchuk sing amasung Laitingi potlam sing thugayan khaiduna lauthoklaga mai thaba haurakibani hairi thodo asi thoktingai gi mamangda ngasi nungthil pung 2 rom tarakpada miyam gi oiba mifam ama Churachandpur da pangthoki hairi mifam adu saruk yakiba sing na handaki Prime Minister gi Khongchat asi gi khudong chaba makhoi gi luchingpani haijaba miyoi kharana maranai kanaba yengduna union lenga ki lautuna duna thabak thoram sing pangthokna honare maramasina tuibongi peace ground changpham da lairiba wall of remembrance da thamlamba ahangba ku sing lautho hankre loina May 3 2023 dagi chatharakiba lana sigi manung da laikidaba miyoi Marfuga mapan gi damak makal amatagi compensation pinabagi wafam yaudre haibaga loina na thasigi taraga humdoida Prime Minister na wangang lagadaba miyangi mifam pangthokpham da saruk yanabagi damak Churachandpurgi khunja amamamda numinini gi khusumal pigani haibagi wafam phongdorakle haiduna yaningdaba phongdoknaki Mifam asida Churachandpurda leiba tongan ba furup singi CSO luchingba singna district asigi miyamgi aningba pambagi mayokta union lenga ka khusamna duna makhoi gi kana na bathabak tawgadawre haiduna asawo phongdokna khraba matungda ngasi numidangi thodok sing asi district asigi mafam ahum asida mathang thokpa horakibani hairi khoisauna raba miyamna wall of remembrance da thamduna Prime Minister Narendra Modi unana ba tharang tawkiba ahangba ku sing adu karigi damak lauthokibano haiba wahang hangladuna lana sigi manungda laikidaba miyoi sing adugi mahut chinbaku sing adu wall of remembrance da thamgadabani haina su demand tawki aduga Prime Minister na wangang gadaba mifam da saruk yaba khunja sing na numini gi khusumal pigani hairak liba wafam asishu Churachandpur district ki miyamu selfie duna leiba yaba khunja sing oina urakpani haiduna so akan bamong da yaning da phongdoki adum moina makhoi saunaraba miyamna Khongchat asiga mari leinena sengbat sagaliba sing thugayan khaiduna mai thaba horakpa amasung makhoi bulaksin nabagi dama combined force na angamba pambai puthokduna honakiba adu da nakalani gi marakta asok apan yawagi paw leikhide amasung thodok sing adugi damak mifamipun tawbagi paw so official oina phongmangam khidrei amaramda Churachandpur town da general headquarters oiriba Jomi Student Federation ZSF ki maikai degi ngasi thorekiba public notice amagi matung ina district aduda Prime Minister Narendra Modi lakadaba Khongchat kamari leinena mathok taba tharang sing lokhatnabagi damak Churachandpur district laiba school amasung college sing hayengdagi hawraduna thasigi taraga humdoi fawa numini Nini suti oigani haiduna lauthorakre Popi thaba thingbagi akanba thabak lokhanaba forest ki official sing da lengana direction pikre Manipur government na official notification ama thoktuna Manipur da popi thaba thingnaba kanba thabak sing lokhanaba forest department ke official sing da direction pikre mausana popi ki mai asi September dagi April fawgi manung da lokpana masigi mangoina na popi pambi sing manghanaba lenga ki maikai dagi official notification adu thokhibani tha sigi nipan da principal chief conservator of forest Anurag Baspai na thokhiba notification aduna Popi pambi thaba amadi tharamba sing yanthatuna manghanabagi kanba thabak sing lokhanaba territorial divisional forest officer DFO sing da magi jurisdiction da akanba thabak sing lokhanaba khangan khibani khunai ama bu maham tahanbada natana ecology da sathina kaiba pirakliba popi pambi thaba amadi mai lokpagi thabak sing gi mafam sing da anti social elements sing na chathabra haiba kupna senana ba DFO sing da direction adu pikhibani forest land da popi pambi thaba haibasi NDPS 1985 Divan Sanrakshan Evam Sambardhan Avinium 1980 amasung
Indian Forest Act 1927 na piriba provision-sing violate tawbani haina su palli. Therefore, singna local police ka khusam naraga drone surveillance tawnaba amadi staff sing deploy tawduna chang naina patrolling chatuna yengsinna basu khangali. Loinana kariguma popi pambi sing tharamba thengnarabadi district administration police narcotics and affairs of border NAP amasung paramilitary gi matenga loinana khudakta yanthatuna manghanna basu order aduna direction piri. Ningsingba yabadi hanagi chief minister Nongthomam Birena ex thadorokpa post amada Manipur gi chingi umang sing kokthokthuna popi pambi thaduna state asigi drug ki makol ama oirakle haiba khanglakpaga BJP na Luchingpurel na drug chaba drug lalonba amadi popi thaba thingnaba war on drugs campaign chathaduna masibu thingnaba kanma thabak लौखलकपगा लोइनना चेनबा मियोइसिंग फागतपा हुरकी उमंग कोकथोक्तुना थारंबा यामनबा पोपी पाम्बी सिंग आंथतुना मांगहनखी कैंपेन असिना निसागी मायोक्ता मियामदा पाक्सना अवेयरनेस पीबदना चना ड्रग कमरी लेनबा मियोइसिंगदा अकीबा अमदि मिपाइबा पोखनखी लाइबक थीबदी कुमजा 2023 गी मे अहुम थौदो हेक थोरकपदगी वार ऑन ड्रग्स कैंपेन की थबक लेपखिबदगी मसिगी खुदोंग चाबा लौरगा चिंगी तोंगान तोंगानबा मफमसिंगदा अमुक हन्ना पाक्सना पोपी पाम्बी थाबगी थबक चथरकले कांगपोपी अमसुंग उख्रुल डिस्ट्रिक्ट की ताइनबा मफमसिंगी उमंगसिंग मरु ओइना चालेंगबुंग चिंगफाई संकाय अमसुंग योलेंगदगी हंदक इनौ नौना फंगबा फोटोग्राफ्सिंग द हारिबा मफमसिंग असिदा पाक्सना पोपी थारे हाइबा खंगमंगमले फिबम असिदा खुदकदा पोपी थाबगी थबक सिंग थिंगनबा कनबा थबक लौखटपा मथौ ताई मरी लेनबा अथॉरिटी सिंगनसु मसिबु थिंगनबा चेपा खोंगफम अमगा लोइनना होनबियु नेशनल मीडिया नसु ग्राउंड सर्वे तौदुना मणिपुर करम फिबम द हौजिक लेरी हाइबा मालेमगी मियाम द खंगन बचुमी ओइरलिबा असि मफम सिनबा थुंगना संदोक्ट्रिंgai मरु फुकना मांगहनबा मथौ ताई अदुबु मसि मायोंगनबा हाइबसि मणिपुर खक्तना ngamloi इंडिया लेंगा की नासा मुक्त भारत हाइबा पांडम असि फंगबा ngamnaba अखोइ पुना लांथेंगमिनबा मथौ ताई हाइनसु हानगी चीफ मिनिस्टर नोंगथोमम बिरेना फोंदोरखिबनी फॉरेनर सिंगिसु कैम मणिपुर दा थमफम थोकते फेडरेशन ऑफ हाउमी फॉरेनर सिंगिसु कैम मणिपुर दा थमफम थोकते हाइना फेडरेशन ऑफ हाउमी ना फोंदोरगली लुबसिगी प्रेसिडेंट सापम चाजादु मनीना थादोरक पचेरोल अमन हाई मणिपुर लेंगांग ना फॉरेनर सिंगसु एग्रीमेंट तौबा सि अरानबा थवोंगनी खंगलकपदगी हौखिबा कुमजा 2023 गी मार्च 10 दा कुकी नेशनल आर्मी केनो अमदी जोमी रिवोल्यूशनरी आर्मी ZRA गा तौनरंबसु एग्रीमेंट हंदोकना वारेफ लौखी अदुबु सेंटर ना मणिपुर लेंगा की वारेपु थवोइदना थासिगी मरी द कुकी ग्रुप सिंगसु एक्सटेंड तौबगा लोइनना इंडिया लेंगा का एग्रीमेंट तौनकी मणिपुर गवर्नमेंट लौखिबा वारेफ की वांगमदा इंडिया गवर्नमेंट सु एक्सटेंड तौरकपा हाइबसि मणिपुर मियामु इकाइबा पीबनी थवोंग असिदा स्टेट अमगी राइट पु खोंगाउनरे इंडिया की पुवारीदा डिक्टेटर की ममी चावना तादुना लेहौरगनी कुकी का तौनरिबसु एग्रीमेंट असि इंडिया गवर्नमेंट का तौनबा एग्रीमेंट ओइबना सुगी कैम्पसिंग इंडिया के तोपा चौबा स्टेट सिंगदा थम्बना मणिपुर की वाथोक असि लोइसिनबदा चादा 99 मतेंग पांगनी पीआर लेंगा असिना करी अरुनबा एजेंडा लेबगी इम्फाल वैली के अकोइबदसु सु कैम्पसिंग हांगनिंगलिबनो अदुगा अमुक नागागे खुलसिंगा नकनाबदसु कैम थमजिनबा होनरिबसिना करिगिनो असिगुमा पुक्सेल सेंगदबा लेंगा की थवोंग सिंग असिदा मियामना लेंगा पुथाजा हंदबनी इंडिया लेंगांग ना मणिपुर इंग तप्पा लेहनबा पामलबदी इंडिया लेंगा की पुक्सेल सेंगदबा लिचत अदुबु थादोकपा चुंगनी हाइरगली छत्तीसगढ़ नक्सल लालहौबा तरा हाटख्रे आये दी पोखाइरकपदा CRPF अनि सोक्ले सिक्योरिटी फोर्स सिंगना छत्तीसगढ़ की गरियावन डिस्ट्रिक्ट ऑपरेशन चथबदा नक्सल लालहौबा सिंगा खुथोंगनरकपदगी हौजिक फावबदा सिक्योरिटी फोर्स सिंगना सीनियर लीडर अमा यावना नक्सल लालहौबा तरा हाटख्रे हाइरी लेखिद्रबा नक्सल की सीनियर लीडर अदुदी CC मेंबर मोदेम बालकृष्ण कवि महाकु फाबा नत्रगा हाटपा ngambada authority singna lupa crore amagi mana lauthokrabani security force singna intelligence ke akhanaba pau fangbadagi anti naxal operation chathakibani operation aduda STF E30 CAPF की कोबरा कमांडो अमसुंग छत्तीसगढ़ पुलिस की पर्सनल सिंग याउकी हौजी गरियावन डिस्ट्रिक्ट सिक्योरिटी फोर्स के अपन टीम ना मखाताना एंटी नक्सल ऑपरेशन चथरी अमरोमदा छत्तीसगढ़ की दांतेवाड़ा डिस्ट्रिक्ट ngasi CRPF na thiba humbagi thabak chathabada naxal lalhauba singna thamlamba IED bom ama pokhairakpada CRPF ki personnel ani sokle hairi thodo adu ngasi ayuk pung 10 makhairom tabada thokhibani soklaba personnel ani adu hospital da pukhatuna layeng chathari amasung khudong thiningai oidre hairi Bihar mikhal gi mangoina na RJD gi luchingba ama kaptuna halam lei chahi asige November thada pangthokna ba thawrang tawriba Bihar ge assembly mikhal naksil lakpaga loinana political party singna mikhal gi damak sem sanarakli ngai राष्ट्रीय जनता दल RJD की बिहार के लुचिंग राजकुमार राय बु मसक ममिंग खंगदबा मियोय अनि ना बिहार के कोनुंग पाटना दा कापतुना हालम ले हाइडी थौदो दु ngarang numidang पाटना की चित्रगुप्ता दा लेबा मुनाचाक एरिया दा थोखिबनी राजकुमार राय असि
Ragopur AC-dagi miref oina mikhal asi thengnanaba sem sariba misak amani police na phongdokhibada Rajkumar Rai bu hatlamba masak khangdaba mioi ani adu thiba humbagi thabak chathari miat asi lamgi oiba chayenaba amaga mari leinana chathakhiba thawong oigani chingnari Rajkumar Rai asi lamga mari leinaba business tawba misak amani haiki thodok thokfam manaktagi phangba CCTV gi footage ta masak khangdaba mioi ani adu chenkhi adubu hojik phawbagi oinadi kanano haiba khangbangamdri hairi